WAROICHINGI IDP IMUNG tareta water SINTEX AMADI blanket sting LMG MANIPURNA MATENG PANGKHRE kumjalisingani kunhumdoi May ahumdagi Vishnupur district manung chanbada leiba WAROICHINGI khunja sting mayum makai thadok tuna jai ani hena lanchina duna relief camp ta leiraba matung tha sigi mari dagi mayum mayamda hanjin basi ubada penbaf amadi nungaiba fawi haina like minded group asigi secretary Ojit Sorokhaivam na fogdokre wafam asi ngarang numidang wairam LMG Manipur gi thomi singna ka hena khudong chadraba mayum makai leizadraba imung taret khangatuna imung singaduda thagnaba afaba ising hapnaba plastic water tanker SINTEX AMADI ningthamgi fi kambal sing mating pangbagi khongchat amada group asigi secretary Ojit Sorokhaivam na phongdokhibani group asigi vice president Chongtham Jivan Latana luchingduna chatkhiba tengbang khongchat aduda secretary Ojit Sorokhaivam publicity secretary Rakesh Naurem treasurer Kunjeshwar Mangsatabam assistant secretary Surendra Ningombam su Saruyaki Lunina Surjit Ngangom PK Huirongbam Boinau Maibam Joy Kumar Thokchom Sanatomba Kundrakbam Surjit Ngangom Cha Mohen Ingudam Suni Nongthombam Amadi Naurem Romila na Chingba Group asigi maruoiba member kaya su Saruyaki